अरोइबा पाउदा मणिपुर लेखांगना पुलिस स्पोर्ट्स DSP पीख्रबी वुसु सानारोय अर्जुना एवार्डी नावरेम रोसबिनाना हानेगी चीफ मिनिस्टर एन बीरेन उनदना नुंगाइबा फोंदोक्रे खुरुमजरी ISTV की पाउमियंग ताबिरबसिंग मुतराम नोकजरी हौजी पाउ संदोंग पिजरी मणिपुर लेंगांगना पुलिस स्पोर्ट्स DSP पीख्रबी वुसु सानारोय अर्जुना एवार्डी नावरेम रोसबिनाना हानेगी चीफ मिनिस्टर एन बीरेन उनदना नुंगाइबा फोंदोक्रे नावरेम रोसबिनाना माकी इमुंग मनुंग यावना उनबदुदा लेंगांगसिना तौबिखिबा कयाबु थागतपा फोंदोखे फॉर्मर चीफ मिनिस्टर एन बीरेना कथोकपगा लोइनना पन्नबा कनबना स्टेट अमदी नेशन असिगदमक मिंचत पुरखिबनी मखा तानसु मिंचत कया पुरखिगनी हाइना थाजबा थमखि लेबाक ngaknuso haina thagatkibana लेबाक ngakpa ngamdabadagi suspend tawraga leibagum bot karaga suspend oina leigadaba oiragadi bot lepjaroi hojik election na maru oide manipur kanmana maruni manipur kanba ngamgadaba ekhoi sagotmina si haina NPP manipur ki general secretary laitonjam jayanandana haikre Komido Youth Development Committee na sindana chacharakpa ahanba Komido Youth Trophy loishinwa thoramda saruk yakibada kurai esidagi taranithu suba manipur legislative assembly da NPP dagi mirep oikiba haujikna National People's Party Manipur ki general secretary IT amasong frontal organization poriba laitonjam jayanandana wapamasi phongdokibani kurai Komido mayalekai da pangtokpa thoramda laitonjam jayanandana makha taraduna Lisangani kunithui da pangtokpa General Assembly mikhalda mirep oikiba dudi matamadu da khrai SG MLA oikibana miyang mimhut oina lisangani tara tare tara nipan matamadu dagi tawkiba thabak thoram sing pendabadagi miyang mimhut oiraga mangondagi henama pung fana miyang gi thokol tawbang ngamgani leibak ngakpa ngamgani khanbagdagi mikhal thengnakhibani electoral politics ta ahanbo oina politics karino mapung fana khangribo oiragasu miyamna bot lising mapan hena pirakhi madugi namak miyam gi tawbimal khangba uchabo oina miyam gi thogol phangjari haujing miyamna bot lepki gadra haiba se wahang oina hangarali adubu haujing lamdamasta oiriba pm asina hana miyamna mamutana khangnaba ona mena kisi haujing election maru oide maru oiribadi manipur hana kanbani miyamna manipur kallu lebanga o haina thagatkiba MLA na Maribak ngakpa kanba ngamdabadagi suspend tawraga leibagi phibamda leiri election ki oina election matamda lakjagani bot lepkadra hangbagi mahutta manipur kamaina kanmang ngamgani haina hangbiu tungda bot karaga suspend oina leigadaba oiragadi bot lepjaroi ekoigi manipur kanba ngamgadaba ahongba purakpa ngamgadabada punna sagotminasi hojikti leibaki oiba pm achidi puarida amuwa kalina iraga lehorogadaba pm amani masdagi fakanaba honaminasi haiki leibaki oiba mafamda manipur kumaina kanjige manipur kari phibamda lei ngasidi akoina leibak ngao haina thaget pibasingche ngasi leibak ngakpo ngamdana suspend ani phibamda leiri sigi leiba phibamsida hayeng aisu bot garaga sigi phibamda suspend loidoi tadi board kamata lepse ningre basi waru gino na thamjege ana hojik lai phibam sidati board lepana priority nate manipur kanbada priority na hai gi state do mayam mpham da thamjari aduga hai election naksala kanda manipur ondo program madam mafam do aduda koi punna support tongina seba hojik lai phibam sidi manipur gi wari da amuba kali da yega ne horoda badugi matam amane Systematic Review and Meta-Analysis ki matangda nimit nini sathagadaba workshop Community Medicine RIMS na silaga RIMS campus ta leiba Susutra Holda RIMS ki Director in charge ki famsu puriba Medical Superintendent Professor N Sanjeev RIMS Academy ki Din Dr. J.S. Meera amadi Community Medicine ki Head Dr. Aisana Yamina Saru Yaduna Hautokre Imphal Ziribam Lambida Security na akanba ngaksen gi thabak lakhutuna petroleum gi polam sing yauna nongmada sang dabaya daba polam kya pusilakpa gi thabak leptana jathari ngasi gi petroleum gi polam sing yauna gari chamarom security gi checkchen thorang golena Imphal thorakhre hairi pawgi martana tetma regam talozari honglakliba punsi gi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Cafidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup break matungda taram na mo oksari makata ba bawda Tungan mafamda security force na chibuhumagi thabak chathabaga loinana area domination gi thabak chathare kulai kya fagat pagal loinana mipa mipun gi thabak su makata na sathare Jisan FC Maitiba Pijuna champion oikre Komidog Youth Development Committee na sinduna kurai Komidog mayale kaida task tang tara nipan gi punnatim kunmari na saruk yaduna chatharakpa 5 men's aside first Komidog Youth Trophy ge final match sanakibada KMLFC na Jesant FC bu goal ahum anida maitiba pikibani first Komidog Youth Trophy loishin magi thoramda Ketrigau SC ge MLA shu oriba NPP Manipuri CLP Sek Nurul Hassan NPP Manipuri General Secretary IT amasung Frontier Organization Laitonjam Jayananda intending Jila Parishad members oriba hanagi pradhan Sesabam Nur Zaman alias Deni Amakogi President Muhammad Altaf Hussein Jingman Saruk Yaki KMLFC amasung Jestan FC sanakibada final match ke api matamda goal amata chanaba ngamdabadagi penalty kaunaki penalty da KMLFC na goal ahum Jesant FC na goal ani chanba ngamkibana KMLFC na Jesant FC bu goal ahum ani da maiti ba pijuna champion oikrba amasung runner up taraba team da sel amadi trophy pijuna punin thawatki Rasilakpada maruiba pau mahna pizari Manipur na police sports ta DSP Pikravi Musu Sanaroi Arjuna Awardee Naurem Rosibinana Hanagi Chief Minister and Biren Gonaduna Nungai Bufong Dokre Asi Pabukina DSP na pizari Manipur pau matanga salojere ning tabir bising mamukana kurumjare